Security Force na khurk hangdan leiba PIB Defense Wing gi Sentry Tower manakta sakti leraba bom ama thanamle. Kurumjari ISTV Palming Tabirga Simutaram Nokchari Hauzimaru Bapau Hauzimapung Bapau Pizari Security Force na khurk hangdan leiba PIB Defense Wing gi Sentry Tower manakta sakti leraba bom ama thanamle. Bom asi ngasi ayuk pung taru kami tara mangarom tabada PIB Defense Wing gi awang thangba lambi gi Johnston School gi sector mayada gamla amada haptuna thanambani. Bom thanamliba mafam adudagi meter taret rom tamak lapna PIB Defense Wing gi Sentry Tower amasule. Ngarang numidang wairam mafam adudagi meter chamrom tamak chatlaga State Museum Gate ki mayok nabada bom ama pokai handuna sahi ani da ngairiba nupi masa ama yauna miyoi ani sokon khraba matungda mafam adugi akoibada tongan ba security singna akanba section thorang lokhatpada natana makha tana bom leibra haina thike ningthina thikraba matungda ngasi ayuk amuk bom leramkiba ase yamna ngai oi haina mafam adugi akoibada leiba miyoi singna phungdukna rakhi bom mere hekta baga Army Assam Rifles CRPF amadi Manipur Police ki makok thongba official kaya tangshilakuna thizinke bomb disposal squad na ayuki pung mapan gamin yang khairom chatpada defuse toke bom adu kilo aniga gram yang khairom lumba IED gi anowo makhagi bom ni haina lokthokpa loikraba matungda security personnel singna phungduke Amaromda yuara haki badagi nupi kaithel amang ata thokuna Johnston maningda hongjinduna leiringai charakta nupi kaithel manakta bom pokhai hanba amadi ngasi amu bom thamdil lambagi thawong yaningdaba phongdoktuna kaithel phambi singna sintha leptuna wakani fam chatokre nupi kaithel sinfam amadi saktam kanba lup amadi nupi kaithel semgat sagat lupna sinduna tathakiba wakani fam aduda kaithel phambi singda atamnana bom pokhai hanba yaningde haibuna chingba banner sijinake Nupi kaithel sinfam amadi satam kanba luki secretary K.S. Ranina thogdo siki matangda pendaba wafam kaya phungdurakhe Jar habagi awaba mayuna dana masida phambam jabam laitadana mi lising amaka phamgadaba jaga ja mi lising ani phamdana mafam laitaba asam thina awaba mayuna ringaida mafam ji makna tagadi bom je pokhain ba yadwe mongda mafam ja atamnana pokhain ba aduga loina na ngasi je mu akoina kaithen kakhana pa matamsida akoigi M sector gi nakanda Johnson gi makaram thangda phatoriba gate sigi manak nangna bomom thamamba adana masi akoi kaithen ja atamnana tawba manbai mongama urakpa sum imana masi kari marang gi damda kanada atamnana tawbono haibidusu miyang khangna sengtokpirakodo koi kaitheli masingna athuwa tamda sengtokpiro haidana press media gi thongda haijari Lakanong 15 August ka mari leinana lokhatpa section thorang sarukam oina ngasi ayu kwagathil akham ne kaida Imphal West Police Commando na combing operation chatakre operation adu da chingnaba miyai kunmari makha taba wahang pahongi damak phutkre hari Moredagi Imphal tamna thorakpa Maruti van amadagi ani Subasam Rifles samade Thawal Commando na sana kg taret thagatle hari Maruti van adugi number na AS01 BP5781 ni hari hauziga tembe amtalajari Upon Fitness Center ne sinja Manipur ki quality chawba case price oriba 6 state level transformation challenge 2016 pak chukjargani August preliminary round November 3 final round loina grand final November 22 da competition asi thaung gi manungda masagi rumba henba madi wat pamyo singna masagi normal weight thamduna chung firal chaba changdamna bani saruk yabiu first positions 1 lakh second position 40,000 third position 20,000 fourth position 10,000 fifth position 5,000 Pain relief ointment. Khwang naba, ok sikpa, tang sikpa, khu naba singpada sinaba yarba, lipsam kumna puthok saba oza. Changi labor solak padagi puchu singaktaba, akchak choktarba, tumba chaba yaraktaba, khong hama nungayaktaba singidaba, amatta ngayaba upaidi, Jolib syrup, amasung Jolib capsule bu changi sinabiyo.
India की अहानबा नेशनल अवार्डी गवर्नमेंट ऑफ इंडिया न पीबा सिल्वर ड्यू मखल सुन लेजरे हाफ लीटर 750 ml 1 लीटर 2 लीटर 5 लीटर एंड 20 लीटर जार एज एन डिस्ट्रीब्यूटर अमदी अकुप मरोल लोकताक इंडस्ट्री इंडस्ट्रियल स्टेट ताकियल द कांटेक्ट तोबियु ब्रेक मतुंग में तराम नोक्चरे Department of Youth Affairs and Sports na sinuna Run for Rio haina mingthon ba lamjel ama ngasi Khumalampak Sports Complex ki hockey stadium dagi Manipur Sarkar ki Chief Secretary on vacation na lamthakre thoramadu da department asigi Commissioner Dilip Manipur Sarkar ki consultant R.K. Nimai na sarugya ke lamsang lamjel adu da Manipur gi ahan ba Olympian Pinil Kaman Olympian thoiba yauna masing yamlaba athletics singna sarugya ke thoramduga mari leinana Commissioner Dilip na थासिगी तांग कुमाते फावबा तथगदोरिबा कुंथ्रामाते सुबा ओलंपिक गेम्स ता सरुक यारिबा नंदम सिगी सानोय सिंगु पुंग थगतपा वफम सिंग फोंदोखे उदगी बोबैला लोराबाई सुशीला अनुराधा पथाजी अमदि सिंगिन सनाबो अकोइना ईश्वरदा पुन्ना मतन पुल्लेरगा प्रार्थना तमिनसि अरुगा महात मोइना मणिपुरगी अमदि कट्रीगी लोरेस ग्लोरी पुरपा अमदि अकोइना मोइना ओलंपिक लोरे मतुंगा अकोइना हल्लपो मतंदा अकोइना वार्म रिसेप्शन ग्रैंड फेलिसिटेशन सिंबदा मयामना अमुक्सो सहयोग तोबिदना योबिदुना अकोइगी मणिपुर से स्पोर्ट्स एटमॉस्फेयर स्पोर्ट्स क्लाइमेट स्पोर्ट्स कल्चर असी योगतपसे मखा चबा अमदि हेने इंटरनेशनल एरिना दा प्लेयर्स में स्पोर्ट्स पर्सन्स में पोको नंदबगी दमकता नसीगी रंगसीसु अदुगी सपोर्ट ता अदुगी स्पिरिट ता संजय सिंजबनी Athletics Association of Manipur amade Fraternity of Sports Person Manipur na sinduna sahiya sigi Olympic Games ka mari lenana Khumalampak Main Stadium da one mind race Athletics Association of Manipur gi President L Ajit na hudukre punna sanare tara mangana saruk yaduna pangthokiba race asida Siroi Singjamagi Yumnam Arjit unit asigi KS Romajit amade ISYC Hawaii bigi K Chaiman na makok mathang take lenana mari subadagi taruk phawdana सेल लमदी ट्रॉफी पीदना पुनिंग थगत के हौजिक मरोय बताओ सिक्योरिटी फोर्स ना खुरक हांगदना लेबा पीआईडी डिफेंस विंगी संतुई टावर मनाक्ता सप्ती लेबा बोम अमा थनमले आईएसटीवी पाउमिंग ताबीर सिंगम कहना खुरुमतरे